ꯔꯤꯝꯁꯇ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯎꯅꯈ꯭ꯔꯦ꯫ ꯑꯉꯥꯡꯗꯨꯗꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ꯫ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯔꯤꯝꯁꯀꯤ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯛꯈꯤꯕꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯂꯣꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯉꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯎꯅꯈ꯭ꯔꯦ꯫ ꯅꯧꯅ ꯄꯣꯛꯈ꯭ꯔꯕ ꯑꯉꯥꯡ ꯑꯗꯨ ꯀꯣꯚꯤꯗ-19 ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯄꯣꯛꯈꯤꯕ ꯑꯉꯥꯡ ꯑꯁꯤ ꯀꯦꯖꯤ 3ꯒ ꯒ꯭ꯔꯥꯝ 250 ꯂꯨꯝꯃꯤ, ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯅ ꯂꯩꯔꯤ ꯍꯥꯏꯅ ꯔꯤꯝꯁꯀꯤ ꯒꯥꯏꯅꯤꯀꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯔꯟꯖꯤꯠꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯉꯥꯡ ꯎꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯦꯁꯃꯥ, ꯆꯍꯤ 10, ꯃꯄꯨꯔꯣꯏꯕ ꯑꯋꯥꯖ ꯈꯥꯟ ꯀꯧꯏ꯫ ꯅꯨꯄꯤ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 2:10 ꯔꯣꯝ ꯇꯥꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯅꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯊꯥ ꯑꯁꯤꯒꯤ 7ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:49 ꯇꯥꯕ ꯃꯇꯝꯗ ꯔꯤꯝꯁꯀꯤ ꯑꯦꯃꯔꯖꯦꯟꯁꯤꯗ ꯑꯦꯗꯃꯤꯠ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯃꯥ ꯃꯆꯥꯒꯤ ꯐꯤꯚꯝ ꯐꯅ ꯂꯩꯔꯤ꯫ ꯑꯉꯥꯡ ꯑꯁꯤ ꯑꯉꯥꯡꯒꯤ ꯗꯣꯛꯇꯔꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯑꯉꯥꯡ ꯃꯃꯥ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯣꯚꯤꯗ ꯀꯦꯌꯔ ꯌꯨꯅꯤꯠꯇ ꯈꯨꯠꯁꯤꯟꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯍꯥꯡꯕ ꯕꯦꯗ ꯐꯪꯗꯕꯗꯒꯤ ꯋꯥꯔꯗ ꯑꯗꯨꯗ ꯄꯨꯁꯤꯟꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯎꯅꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯗꯨꯅ ꯑꯦꯃꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛꯁꯨ ꯑꯗꯨꯃꯛ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯔꯤ꯫ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯥꯌꯦꯡꯐꯝ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯇꯦ꯫ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯊꯕꯛꯁꯨ ꯇꯧꯗꯅ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯊꯥꯡꯒꯗ ꯁ꯭ꯔꯕ ꯇꯥꯏꯐꯨꯁꯅ ꯇꯤꯟꯅ ꯆꯤꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯊꯥꯡꯒ ꯍꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 49 ꯔꯣꯝ ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯁ꯭ꯔꯕ ꯇꯥꯏꯐꯨꯁꯅ ꯆꯤꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯩꯁꯅꯥꯝ ꯁꯥꯟꯇꯤꯀꯨꯃꯥꯔ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯣꯇꯣꯟ ꯀꯧꯏ꯫ ꯁꯥꯟꯇꯤꯀꯨꯃꯥꯔ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯁꯛ ꯈꯪꯗꯕ ꯃꯍꯨ ꯌꯥꯝꯅ ꯀꯟꯕ ꯁ꯭ꯔꯕ ꯇꯥꯏꯐꯨꯁ ꯇꯤꯟꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯑꯁꯤꯅ ꯆꯤꯛꯄꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯁꯣꯟꯊꯔꯛꯇꯨꯅ ꯁꯤꯖꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯇꯨꯅ ꯂꯩꯀꯠꯅꯔꯝꯂꯕ ꯃꯇꯨꯡ ꯇꯦꯁ ꯇꯧꯕꯗ ꯁ꯭ꯔꯕ ꯇꯥꯏꯐꯨꯁꯅ ꯆꯤꯛꯄꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯁꯨꯝꯅ ꯁ꯭ꯔꯕ ꯇꯥꯏꯐꯨꯁꯅ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ ꯍꯥꯏꯕꯗꯒꯤ ꯇꯥꯕꯗꯒꯤ ꯊꯥꯡꯒꯒꯤ ꯑꯀꯣꯏꯕ ꯈꯨꯟꯖꯥꯁꯤꯡ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ꯫ ꯃꯔꯤ ꯂꯩꯅꯕ ꯁꯔꯀꯥꯔꯒꯤ ꯍꯛꯁꯦꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕꯁꯨ ꯊꯥꯡꯒ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ UPRFMꯅ ꯑꯥꯒꯁꯠ 15ꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯄꯨꯡ 13:03ꯀꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯍꯧꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜ ꯔꯤꯚꯣꯂꯨꯁꯅꯔꯤ ꯐ꯭ꯔꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ UPRFMꯅ ꯂꯥꯛꯂꯤꯕ ꯑꯥꯒꯁꯠ 15 ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯄꯨꯡ 13:03ꯀꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯧꯊꯣꯛꯂꯦ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟड ꯔꯣꯜ-ꯏꯟ ꯑꯦꯂꯥꯏꯟꯁ ꯊꯧꯄꯥꯡꯕ ꯃꯩꯇꯩꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯁꯔꯨꯛ ꯑꯃꯅ ꯍꯥꯏꯔꯤ꯫ ꯁꯔꯨꯛ ꯑꯁꯤꯅ ꯍꯥꯏ ꯀꯪꯂꯩꯄꯥꯛꯀꯤ ꯄꯨꯋꯥꯔꯤ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯍꯟꯊꯣꯛ ꯌꯥꯎꯗꯕ ꯏꯟꯗꯤꯌꯟꯒꯤ 74ꯔꯛ ꯁꯨꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯑꯥꯒꯁꯠ 15, ꯏꯪ 2010 ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕꯗ ꯂꯣꯏꯅꯝ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯁꯟꯗꯣꯔꯛꯂꯤꯕ ꯂꯥꯏꯆꯠ ꯀꯣꯚꯤꯗ-19ꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯅꯪꯗꯨꯅ ꯑꯋꯥꯕ ꯈꯥꯡꯂꯤꯕ ꯃꯤꯌꯥꯝꯅ ꯕꯣꯏꯀꯣꯠ ꯇꯧꯕꯤꯗꯨꯅ ꯂꯩꯕꯤꯅꯕ ꯈꯪꯍꯜꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 1ꯗꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕ ꯇꯣꯇꯦꯜ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯪꯂꯩꯄꯥꯛ ꯄꯨꯝꯕꯗ ꯊꯝꯂꯦ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯟꯕꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ, ꯑꯅꯥ ꯑꯌꯦꯛ, ꯃꯩ ꯏꯁꯤꯡ ꯑꯃꯗꯤ ꯏꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯁꯤꯡꯒꯤꯗꯤ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯉꯛꯄꯗꯒꯤ ꯉꯛꯄ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ, ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯃꯤꯌꯥꯝ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ, ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯍꯋꯥꯏ ꯆꯦꯡꯋꯥꯏ, ꯃꯅꯥ ꯃꯁꯤꯡ, ꯎꯍꯩ-ꯋꯥꯍꯩ, ꯁꯪꯒꯣꯝ, ꯄꯣꯜꯇ꯭ꯔꯤ ꯃꯤꯠ, ꯉꯥꯅꯆꯤꯡꯕ ꯍꯤꯡꯕꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯔꯤꯇꯦꯜ ꯗꯨꯀꯥꯟꯁꯤꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯅꯠꯇꯅ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12 ꯐꯥꯎꯕ ꯀꯣꯝꯊꯣꯛꯂꯤꯉꯩ ꯃꯅꯨꯡꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ 12 ꯔꯣꯝ ꯁꯤꯈꯤꯕ ꯑꯁꯤꯗ ꯀꯔꯤꯁꯨ ꯑꯀꯤꯕ ꯐꯥꯎꯗꯅ ꯃꯅꯤꯡꯇꯝꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯈꯤ꯫ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟ ꯑꯌꯥꯝꯕꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯊꯧꯔꯛꯄ ꯒꯥꯔꯤꯁꯤꯡꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯗꯨꯅ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯇꯩ ꯄꯨꯂꯤꯁꯁꯤꯡ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ꯫ ꯂꯣꯛꯗꯥꯎꯟ ꯑꯃꯗꯤ ꯀꯥꯔꯐ꯭ꯌꯨ ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯐꯪꯗꯕꯒꯨꯝ ꯇꯧꯈꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯅ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯑꯁꯤ ꯃꯊꯪ ꯁꯟꯗꯣꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯑꯃ ꯂꯩꯔꯛꯀꯗꯧꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯌꯣꯜꯂꯝꯕ ꯃꯤꯑꯣꯏ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯒ꯭ꯌꯥꯁ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯏꯝꯐꯥꯜꯗ
गोडाउन थमलगा लोना गैस सिलिंडर सिंग योलंबदगी ngasi पुलिस na fagat khre thawdo asing ase ayuk hangang police station gi manung sana leiba paumai colony thokibane lockdown amadi curfew manung da Tamenglong district ki miyam na gas phangdabagi awabat leiringai serak asida paumai colony da leiba godown amadi gas cylinder sing loan na yonabagi thabak sathare heba pau phangbadagi consumer affairs food and public distribution ki official amadi police na red chathaba matamda gas cylinder yauna thawdo aduda sienaba miyoi khara fagat kibana na pausna makha tarakle अतोप मरुइबा पाव मनमो नुमित तरी निगी मनुंग सरकार न दबी पीद्रबदी स्टारिंग पाइबगी खुंजंग संगसिन गजौरी मणिपुर की लाइफलाइन ओरिबा नेशनल हाईवे इम्फाल दिमापुर लंबी अमदी इम्फाल जिरीबम लंबीदा माल पुथोक पुसिन तौरिबा ट्रक ड्राइवर सिंह कोविड-19 लाइसत के मरी लेनेना मणिपुर सरकार दा तालिब दबी सिंह ngasi नुमित तरी निगी मनुंग थबक ओइना ओंथोक्त्रबदी ड्राइवर सिंह स्टारिंग पाइदबगी खुंजंग संगसिलगनी हाइरी वफम असिंग असि खुमल लंपाक तलैबा ISBT da driver sing apun mifam ama pangtholaba matungda warep adu lokibane hiram asiga mari lainina ngasi truck driver sing na phunglokibada Manipur miyamna nongmada hingbada tangai phadana sangdaba yadraba polam sing amadi atai polam sing Manipurda pusilakpagi asobo thodang lauriba truck driver sing asi COVID-19 na maram oiduna miyamna makoiga sokna samnaba kire driver sing asi masa gi laikai da phawba kibadagi sanghandre maduna driver sing gi oina tunganba COVID-19 test tokphomama खुमल लंपाक्ता लैरिबा ISBT दा ओइरबसु मफम साबा मफमदा अमदा थंबीनबा दाबी तौरे ड्राइवर अमना फुंगदोरपगी मतुंगिना कोविड-19 ना मरम ओइदुना ड्राइवर सिंग लैखिदबा मतमना सरकारना पिफम थोकपा एक्स ग्रेसर गी सिंफम पिबियो गाड़ी थाव फंगदबगी अवाबा यामना तोयना मायोकनै मदुना सरकारना थाव मतिक चाना फंगनगदबने लोइनाना लंबीदा गाड़ी यारक्तबा मतमदा सेमबा साबगी थौदांग सरकारना लौबिगदबने ड्राइवर सिंह थेंगनरीबा अवाब असि लोइबा नाइदे करिगुंबा लंबीदा गाड़ी यारक्तबा मतमदा खामदुना थंबदा मनाक नकपदा लैरिबा मियोइसिंगना अथिंगबा थम्मे मखोइना दुकानदगी पोस्टै लैबा मतमदसु कोविड-19 संदोरकनी हाइना लान अकीबा पोकपदगी पोस्टै लैबदा पिबिद्रे मरमसिना ट्रक ड्राइवर सिंगना सरकार की मफमदा तालिबा दाबी सिंग असि नुमित तरे निगी मनुंगदा थबक ओइना पांथोकपियो मदु नत्रबदी स्टारिंग पाइबा पाइदबगी खोंजंग संगसिलगनी लोनेना ट्रक ड्राइवर सिंगना मियामना येंगलिबा अखाबा मियेंग असि थादोकपिनबसु अपील तौरक्ले लोइसिलकपदा मरुओइबा कंटेंट मसांग खतंग मयामदा शेयर तौजरमगे नौमखक पांथोकदबा नुंगजु मिफम हौख्रै अवाबा फुंगदोख्रै कांग्रेस की MLA निपान सरुक याखिद्रै कॉन्फिडेंस मोशन हन्ना लौनबा तखतनख्रै नौमखक पांथोकदबा 13 सुबा मणिपुर लेजिस्लेटिव असेंबली की 13 सुबा सेशन ngase ayuk pung 13 rom tabadagi pangthokpa hokhrei mifam asina Manipur की गवर्नर ओइरamba लैखिद्रबा बेद बरुवा हानगी विधान सभा की मेंबर अनि डॉक्टर एल चंद्रमणि अमदी डेनी सैजान लैखिदबदा हाउस की लुसिंगबसु ओइरिबा चीफ मिनिस्टर एन बिरेन अमदी ओपोजिशन की लुसिंगबो ओ इबोबी यावना हाउस ना अवाबा फुंगदोख्रै लोइनना हाउस की मेंबर सिंग लैखिद्रबा सिंग असिगिदमक मिनिट अनि तुमिना लेपखी अवाबा फुंगदोकपा अदुदा मणिपुर चीफ मिनिस्टर एन बिरेन हाइकिबदा मणिपुर की गवर्नर ओइरamba बेद प्रकाश मारवा असि यामना मतिक साब मियोइनी महाकना मणिपुर की गवर्नर ओइरिंगेदा स्टेट असिदा थोखिबा कुमजा इंग्लिश सिंगनी का अमगी जून 19 की थौदोक यावना असौबो थौदोक क्यामा यौनरिबा मिसकने चीफ मिनिस्टर मखा ताना हाइकिबदा हानगी डिप्यूटी चीफ मिनिस्टर एल चंद्रमणि इंगतपा मियाम ग लोइनबा हाइबा लुसिंगबा मने उरखुल केंद्र की हानदगी MLA डॉक्टर सैजा नागा फुरुपलक्तगी BJP की हानबा मिहुट अमने हाइना निंगसिंखी ngasi mifam asida congress ki MLA nipan saruk yakidi hairi mifam asida paring naina sathakadaba agenda adugi mahutta opposition gi lusingba o ibobina no confidence hana khanasi hairubadagi sabada speaker amasum opposition ga awai okhum tawnaki speaker na paring naina sathakadaba agenda asi speaker gi ruling da rule number 355 ki matungina sem ki bani haibaga loinana makhata na paring naina agenda adu sathaki mifam gi motion of confidence the CM Biren haiki BJP na lusing malenga asi sai henjilaklei matam asi phawbada lenga asi miyam na yari BJP gi lenga asi hek lakpadagi singtam hena nuksina hale amag gi marakta thajaba lainare se laitabadagi layengba ngamdana imung ukhongten na ngaduna anaba khanglamba kaya ngasidi lenga asigi CMIST card na layengbadagi momon noksare masida natana lairaba kya gi mateng pangmadagi miyam harawbagi ngamkhai leitre lenga asi miyam na yaba nongmonongwe hengalakle hainasu pausina makata na phungdorali topa yamna nongaitaba maruiba paw manamo
MLA Fazur Rahim positive oire Wabagai Assembly Constitution gi MLA Fazur Rahim COVID-19 positive oire hari MLA asi haukiba ningthokaba numita New Delhi digi halaklaga hotel Imphal da self quarantine tawduna lairakibani ngasi pangthokiba Manipur Legislative Assembly gi mifamdasu MLA asi yaukidi haina su pawsina makhatari